Assalamu alaikum. Bismillahirrahmanirrahim. Ngisi silinausing yam nungaitaba amadi maram amadadi akhirat ki oina di harauba yaba dugumba numitni silinausing asise ye tropic kra haiba tare ofam kra su thamjaningbani ado ekoi ahanba maktada malem pumnamakta hujujik viral loiriba ekoi hujujik Irani Supreme Leader Laikidre Allana Mahakpu Janatul Fridosta Tambi Boisano Inna Lillahi wa Inna Ilaihi Raji'un Maksi Muslim Moibagi Nate Akhoga Makhoga Supunde Akhogi Mamang Dai Miamda Akhoy Kamenda Kanakanago Banakidawi Miamda Ikaigumtang Samam Labadom Tangai Kopi Briambio Zubin Gatana Asamda Akhogi singer ama laikide ma India da laiba mipum khuting magna documentic mahaku sonai ko rest in peace ma boy sorgi kuya da ingchik na leira sanona Zubin Garg ai ma Hindu ni afaba mi haibasi ko siraba matunga mage magunji mayam ju khangi hoeba hingningai da kana da su khangweba Iran gi Ayatollah Ali Khamenei mahaki supreme leader sa Mahaksi aiga religious Islam haibasida yang kre very kind of Islam manungsida under sida college si Islam haibasida koi masing yami Shia Sunni Hanafi Safi Maliki Hanbali mazhab maridi ado sigis da khoi mo pun manate but adu bu magi sacrifice amadi magi wing magi power magi stand do never khoi na college maram de chiri naw sing no biram bani khoi ko Ngak no laga hingade salakudi ngak kakagalo pusilo ikibno fai have the mangon chap chana never mana pangthomis America has a superpower country never and I could carry haitare America Israel haitare Israel sisu never nuclear never laibaga nisigamana ai America ke binai di ero na koigi huiroi di ero na koigi makata di lairo Allah kakta dai sajda ta gane Allah kakta dai kok non jagani ai America ke don andram ebel drum da di shaitan drum da di ai Olo in masi atumaina toraga khogi laikine aina America gi vector di phani silinaw singna America president sai sipung mungte America gi vice president so mana toriba thaw magi war si ya de na presto thokre ko masi christian haibalaite muslim haibalaite hindu haibalaite afaba mi gi magi still mala lepam mido do cry for lepam gi haibadu gi matang dari ko duna ta sengna ma ki oina mahakuma mi atang bani Although Zubin Garg kaisi akhoigi yam tangwa mini prajagi laita lairabagi ko sugumbada wakal laijaba America akai Israel Iran sina Palestine da lairiba civilians mayam gi kaisu laijadraba bicham mayam do gi damakta manga sokyamba kharsa toriba sokyamba mateng pani si makhoi life misam civilians mayam do katnabagi honari si mangonda kai benefit no mangonda kai kana lamdo Gaza si mangonda testo wakadoribra adagi mangonda Gaza si maga pungador natte baduso only humanity ground dane man toris adu Palestine de lerisi akhoi kangu neba adu ngasai gi kari siga diana ba natte ba Iran siga adu mana pangai si kari gi no ai kan the humanity ground da micham miyam da mohi America na chathaba thawong si madu yade na madu gi damakta mana yaksalak baneba aduna yamna magi matik magun siti mayam ne na khangre ngasai akoi Manipur da su India da su ngak no laga hingade sarpudi ngak aga hingba haiba magi phajaba siba matam da su ai sor khaktagi makha da ai koknon jagani ai America gum da no la hingoi na mai thawai du tha khine masini nupa haibasi masini leader haibasi masigi gunja khoina khoi da su chen menara gadi laibak ta mina singnar pangam moi mina singnar pangam moi superpower country ani chapkhaya matam da mama thandana surrender to da lan fight to ma si khasul fight to horisini asumai na khoi su thamam gada me ba khoi tungi miren se khoi ipa ipu khoi gi Manipur da su leidi dana khoi gi thangal general bir tikender ji tawna bazabar si supamyam si ni mangak ka aga no jaram da bida minai oi da bida khurum da bida mangak ka aga farsi to holaga Manipur lebak si semam mi nga amine ka tho mine aduni si matang ji Allah na fabto helasano war si tension ki bo helasano
amadi America da su sabar tawdana America su afaba lambida Iran su afaba lambida lakpo orsano animak si misang kari su lete America da Iran karimta sida misang lete but tawbo leader mo ina mana magi responsibility mana pangtho mi bdo madu yam kalak sabai wani masida ta henba America phai phatte habadu ina te Donald Trump na tawrisidi Donald Trump na tawrisidi meyam pumna mang yaroi wal pumna makta America masada su protest tawri ko masini adana ichili naw sing masi matang sidi ai kana gumna su ai si blogger ra adagi natraga na social activist la natraga president la natraga na intending candidate la mayam karem na bisa karem no ke su kaide ai combo ne ba any hiram da yawe leader haibasi ai politician la moina political kan kan have late ba praja ge asok apan asiena sugumba mayam adam sien ki do si no bihum ni se paw halakti hai sugum bai mateng adagi kana si su karem da ri ro ngarang han so ma kai dagi asam kasar mayangi koi gi bangali gi marak ta gi ne sing khai raga pura isi ko ado moi khun do horak tan pi masana yai network se kitang ngai te ado ai ga sing sai gi da kai do bagi sifam na pham da police yaw yaw na phom moi gi mayang bangali sing si omsal lak tan khot tan myam tawri ne ko aduda ichan pi de pur lai mamang pa sin akre alhamdulillah khair fare ko ado miam thau to ga sia phaba fataba myam leigani adagi hojik si yamna nungai to bam ga myam dai haije ge akhoi ogai kendra da hojik leidi ba kaisia aina mamang da su kar media da press media da cover kagas da hapsa khrabani masigi topic si ai taseng namak yoina na haiman da nai noina nuai trabani akoi kana gumana aikoi gi magi personal gi law order aikoi gi law court na adagi police department na to da ba law gi department to da do akoi kana gumbana personal oina thau to no su yauri ba ko hairi ba mi do akoi di against ni is the issue Paraso patra so wa gai kendra da mase seng bani ko mayam ai mayam na ai haining ba hayo ngangani ai praja gi ne ha thabu kudimuk to lo yawgani lem ha gara lem de ha gara ai gi di laira ba praja kana lai jadra ba voiceless oira ba tabi dra ba dugum du gi adum ofam thamjar kani ko adu ngasai gi wa gai kendra gi ai khoi gi hujuji projel MLA kari bisa sigi sidagi matam sida crore mari something gi Bridge amagi tika lo thokhreba ti adu thong si concrete wa khak loira maga tika si subida da no si phol lai ri ba example masigi lai ba akhoi gi wagai kendra gi lai ba husiki thong si na tab lambi amagi so maintenance ki akhoi gi hall port men nabagi 25 lakh something madu so akhoi gi MLA honorable MLA ga ta na raga to pa than gre khoi du thabi ra ni ha raga 10 days fauda tawrasi mana lairaga tawrasi hairamaga koigi honorable MLA na subida dana lairi club organization kya na hairabda iban naina so hairabda ada tawida dana lairi ado masigi lairi sina ngasigi media ngasigi koigi lalholop lairi ba isili naw yawlo myam sing sina ngasi bo sigi sina ampu ta da bro u da bra ba news media da yawro sing si taram dragan ngasi ta biro ba PMJSY gi uje koigi haibong makhong mathakka taina ba lokok meng imphal ga taina ba sida akoi belly bridge sama imphal river gi sida belly bridge sama 4 lakh something gi paisa le lo thokraga hausi phobas ha da na thong si lai ri sahi 2022 da wa water thokhibu ne ba why sigi di kari gi noi u da bra ba mi gi personal da kai da ke dong na cha ado ai media kana gumba da ai na thajan ki mayam na de on da haram ba yai ado harak posu mayam yauri ai ga man na to ne ai kari gumba pho man na de hauji je akoi wagai kendra gi XML gi matang se mana drug yolame drug selarame am tawrame madu magi meterni madu magi 5000 madu aina haijan ba aina haijal halaga natraga aina tawrime kana umna so ngonda haibi yawi comment spiri ai kari gum pho madu gi ai laite RK production ga ai ga madu gi link to kip laite adu lambi gi se ai RK production thajaki ai RK production da lambi gi samtang happy ro na khoi gi dan hai ma habake hai ko hablak tri hoji phoba adu hablak pe khiba adum yenge ai hablo ona lambi gi se ai fajana pi khibane details sumai lo thokian ado ngasai ge akhoi ge wagai kendra manung si su praja si da amaga kangaw no bam yaw ba phazura him phattab do pha bai khoi ayu ro mi ro amada bhot pibiyo but tabu tabu nainari do onare ba nainari si onare
ꯍꯧꯖꯤꯛ ꯃꯥꯡꯗ ꯐꯣꯡꯅ ꯍꯨꯔꯥꯜꯂꯤꯕ ꯄ꯭ꯔꯖꯥꯒꯤ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕꯗꯗꯤ ꯂꯣꯒꯤ ꯑꯣꯏꯕ ꯄꯅꯤꯁꯃꯦꯟ ꯄꯤꯍꯟꯒꯗꯕꯅꯤ ꯍꯧꯖꯤꯛ ꯂꯥꯜꯍꯧꯕ ꯑꯩꯈꯣꯏꯒꯤ KCPꯅꯁꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯄ꯭ꯔꯦꯁ ꯅꯣꯠ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯗꯤꯇꯦꯜꯁ ꯂꯣꯏ ꯂꯩꯔꯝꯒꯅꯤꯅ ꯊꯥꯖꯩ ꯃꯗꯨ ꯃꯥꯒꯤ ꯄꯔꯁꯣꯅꯦꯜ ꯐꯥꯏꯠꯅꯦꯕ ꯇꯧꯖꯈꯤꯁꯅꯣꯕ ꯕꯠ ꯇꯧꯕꯇꯕꯨ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯒꯤꯁꯤꯗ ꯂꯝꯕꯤ ꯊꯣꯡꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯄꯩꯁꯥꯁꯤ ꯆꯥꯊꯣꯛꯑꯒ ꯐꯣꯡ ꯂꯝꯕꯤ ꯀꯣꯏꯂꯥ ꯃꯔꯨ ꯑꯃꯐꯥꯎ ꯊꯥꯗꯕꯤꯗ ꯊꯣꯡ ꯁꯥꯗꯕꯤꯗ ꯍꯧꯖꯤꯛ ꯂꯧꯊꯣꯛꯈ꯭ꯔꯤꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤ ꯃꯤꯀꯞ ꯊꯣꯛꯇꯕ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯤꯗꯤꯌꯥ ꯀꯥꯡꯕꯨꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯟꯁꯟꯗꯕꯒꯨꯝ ꯇꯧꯋꯦꯕ ꯑꯗꯒꯤ ꯂꯥꯛꯂꯤꯕ ꯏꯂꯦꯛꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯛꯂꯤꯕ ꯍꯟꯗꯛꯀꯤꯏꯂꯦꯛꯁꯟꯁꯦ ꯑꯩꯈꯣꯏ ꯇꯉꯥꯏꯐꯗ꯭ꯔꯗꯤ BJP ꯒꯕꯔꯃꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯈꯦꯝꯆꯥꯟ ꯑꯅꯧꯕ ꯂꯩꯉꯥꯛꯁꯤ ꯌꯥꯝ ꯐꯩꯌꯦꯅ ꯑꯩꯁꯨ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯄꯣꯖꯤꯇꯤভ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁ ꯑꯃꯐꯥꯎ ꯂꯥꯛꯄꯤꯗꯕ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯁꯤꯗꯗꯤ ꯀꯣꯡꯒ꯭ꯔꯦꯁ ꯅꯠꯇꯅ ꯑꯩꯈꯣꯏ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯗ ꯀꯣꯡꯒ꯭ꯔꯦꯁꯇ ꯁꯨꯝ ꯄꯥꯏꯔꯝꯕ ꯑꯣꯏꯌꯣꯕ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯦꯁ ꯅꯣꯠ ꯊꯣꯛꯏ ꯈꯨꯗꯛꯇ ꯁꯦꯝꯈꯤꯑꯕ ꯀꯣꯡꯒ꯭ꯔꯦꯁ MLA ꯃꯇꯝꯗꯨꯒꯤꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤ BJP MLAꯁꯤꯗꯤ ꯅꯋꯥ ꯂꯧꯗꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯗꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯨꯅꯗꯤ BJPꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕꯝ ꯇꯨ ꯍꯪꯒꯨꯟ ꯐꯥꯎꯗ ꯂꯩꯕ BJPꯁꯦ ꯑꯩꯈꯣꯏ ꯚꯣꯠ ꯑꯝꯇ ꯄꯤꯔꯣꯏꯗꯕꯅꯦꯕ ꯃꯁꯤ ꯑꯩ ꯐꯣꯡꯅꯅꯤ ꯍꯥꯏꯔꯛꯏꯁꯤꯀꯣ BJPꯁꯤꯗ ꯚꯣꯠ ꯑꯝꯇ ꯄꯤꯔꯣꯏꯗꯕ ꯕꯣꯏꯀꯣꯠ ꯇꯧꯊꯣꯛꯀꯗꯕꯅꯦꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯃꯔꯝꯗꯤ ꯀ꯭ꯔꯣꯔ ꯀꯌꯥꯒꯤ ꯄꯩꯁꯥ ꯍꯨꯔꯥꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯝꯇ ꯇꯧꯕꯤꯌꯣꯅ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯗꯨꯗꯒꯤ ꯃꯤꯗꯤꯌꯥꯗ ꯑꯗꯨꯗꯒꯤ ꯁꯤꯚꯤꯂꯦꯟꯁ ꯊꯥꯗꯅ ꯑꯗꯨꯗꯒꯤ ꯒꯚꯔꯅꯔꯗ ꯆꯦ ꯄꯤꯗꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯇꯧꯔ ꯐꯥꯎꯗ ꯉꯁꯤ ꯐꯥꯎꯕ ꯂꯝꯕꯤꯁꯤ ꯁꯦꯝꯗꯕꯅꯤ나 ꯑꯩꯈꯣꯏꯒꯤ BJPꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯇꯥꯕ ꯑꯦꯔꯤꯌꯥꯁꯤꯡꯗ ꯕꯣꯏꯀꯣꯠ ꯇꯧꯒꯗꯕꯅꯦꯕ ꯃꯈꯣꯏꯁꯤ ꯚꯣꯠ ꯑꯝꯇ ꯄꯤꯔꯣꯏꯗꯕꯅꯦꯕ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯑꯇꯩꯒꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯋꯥꯒꯥꯏꯒꯤ ꯑꯣꯏꯅꯅꯦ ꯃꯔꯝꯗꯤ ꯁꯤꯒꯤ ꯇꯣꯄꯤꯛꯇ ꯑꯣꯏꯅ ꯅꯩꯅꯁꯦꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯔꯝ ꯑꯩꯈꯣꯏꯗ ꯀꯩꯗꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯋꯥꯁꯤ ꯅꯥꯇꯩ ꯆꯥꯗꯕ ꯑꯇꯣꯞꯄ ꯀꯔꯤꯗ ꯁꯨꯝ ꯑꯩꯈꯣꯏ ꯆꯠꯂꯒꯗꯤ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯗꯤꯕꯦꯂꯞꯃꯦꯟꯗ ꯃꯥꯡꯒꯅꯦꯕ ꯍꯥꯏꯅꯤꯡꯕ ꯂꯩꯔꯁꯨ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯁꯤꯡ ꯌꯥꯎꯔꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯕ ꯑꯩꯉꯣꯟꯗ ꯁꯤꯁꯤꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯃꯦꯟꯗ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯑꯩꯅ ꯉꯥꯡꯉꯤꯁꯤ ꯂꯥꯜꯂꯗꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯕ ꯑꯁꯤꯅꯤ ꯑꯗꯨꯅ ꯃꯔꯛꯁꯤꯗ ꯑꯩꯅ ꯋꯥꯐꯝ ꯑꯝꯇꯒ ꯊꯝꯖꯔꯝꯒꯦ ꯏꯔꯝꯗꯝꯗ ꯂꯩꯔꯤꯕ ꯏꯆꯥ ꯏꯆꯟꯁꯤꯡ ꯆꯦꯛꯁꯤꯟꯕꯤꯌꯨ ꯁꯣꯏꯔꯀꯥꯟꯗ ꯁꯣꯏꯈ꯭ꯔꯦꯅ ꯍꯥꯏꯕꯗꯣ ꯂꯧꯊꯣꯛꯎꯅꯤ ꯅꯨꯄꯤꯗꯨꯒꯤ ꯄꯨꯟꯁꯤꯗꯤ ꯃꯥꯡꯉꯦꯕ ꯏꯖꯠ ꯃꯥꯡꯉꯦꯕ ꯑꯗꯨꯅ ꯏꯆꯥ ꯏꯁꯨꯁꯤꯡ ꯃꯣꯕꯥꯏꯜ ꯄꯥꯏꯕ ꯈꯣꯠꯄ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯁꯤ ꯀꯥꯏꯟꯂꯤ ꯑꯩ ꯍꯝꯕꯜ ꯔꯤꯀ꯭ꯋꯦꯁꯅꯤ ꯀꯅꯥꯒꯨꯝꯕꯅꯁꯨ ꯋꯥꯔꯧꯕꯤꯗꯅꯕ ꯑꯩ ꯍꯥꯏꯖꯔꯤ ꯃꯔꯝꯗꯤ ꯁꯣꯏꯔꯕ ꯃꯇꯨꯡꯗ ꯊꯥꯡꯅ ꯌꯥꯟꯈ꯭ꯔ ꯃꯇꯨꯡꯗ ꯑꯁꯣꯛꯄꯗꯨꯕꯨ ꯐꯣꯠꯄꯒꯤ ꯁꯔꯨꯛꯄꯨꯗꯤ ꯊꯥꯡꯗꯨꯅ ꯌꯥꯟꯗ꯭ꯔꯤꯉꯩ ꯁꯣꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯇꯌꯥꯔ ꯇꯧꯍꯧꯁꯦꯕ ꯑꯗꯣ ꯂꯥꯏꯐꯁꯤꯁꯨ ꯔꯝꯖꯥꯟ ꯑꯣꯏꯕꯅꯦ ꯑꯩ ꯂꯥꯏꯐ ꯊꯣꯏꯅ ꯊꯥꯕ ꯉꯝꯗꯦ ꯑꯗꯒꯤ ꯍꯧꯖꯤꯛꯁꯤ ꯏꯔꯥꯟꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯈꯔ ꯐꯣꯀꯁ ꯇꯧꯏ ꯃꯔꯝꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯇꯝꯍꯧꯕꯗ ꯀꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟ ꯇꯨꯡꯒꯤ ꯌꯨꯠꯁꯤꯡꯒꯤ ꯐ꯭ꯌꯨꯆꯔꯗ ꯃꯁꯤꯒꯨꯝꯕ ꯂꯤꯗꯔ ꯑꯃ ꯃꯥꯂꯦꯝ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯝꯃꯤ ꯁꯨꯄꯔ ꯄꯥꯋꯔ ꯀꯟꯇ꯭ꯔꯤ ꯑꯅꯤꯒ ꯃꯥꯅ ꯂꯥꯟ ꯊꯦꯡꯅꯈꯤ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯊꯦꯡꯅꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯗꯨꯒꯤꯗꯣ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯁꯤꯗ ꯇꯝꯍꯧꯅꯕꯅꯦꯕ ꯃꯔꯝꯗꯤ ꯑꯩꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯒꯤ ꯇꯣꯄꯤꯛ ꯃꯃꯥꯡꯗ ꯍꯥꯞꯈ꯭ꯔꯤꯗꯣ ꯃꯗꯣ ꯊꯥꯒꯠꯄ ꯌꯥꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕꯅꯤꯗ ꯊꯥꯒꯠꯄ ꯌꯥꯕ ꯃꯤꯁꯛꯇꯨꯗꯤ ꯃꯨꯁꯂꯤꯝ ꯑꯣꯏꯁꯅꯨ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯁꯅꯨ ꯍꯤꯟꯗꯨ ꯑꯣꯏꯁꯅꯨ ꯁꯤꯈ ꯑꯣꯏꯁꯅꯨ ꯏꯁꯥꯏ ꯑꯣꯏꯁꯅꯨ ꯑꯗꯨ ꯊꯥꯒꯠꯄ ꯌꯥꯏꯕ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯑꯃꯨꯛꯀꯁꯨ ꯑꯩ ꯍꯝꯕꯜꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥꯁꯤꯡꯗ ꯑꯩꯒꯤ ꯂꯥꯏꯚ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯗ BJPꯁꯤ ꯕꯣꯏꯀꯣꯠ ꯇꯧꯕ ꯄꯥꯡꯒꯜ ꯇꯥꯕ ꯃꯐꯝꯗ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ 2022ꯗ ꯋꯥꯛ ꯑꯣꯔꯗꯔ ꯊꯣꯛꯈꯤꯕ ꯊꯣꯡꯁꯦ ꯄꯩꯁꯥ ꯂꯧꯊꯣꯛꯑꯒ ꯁꯥꯕꯤꯗꯕ ꯑꯦꯟꯗ ꯂꯝꯕꯤꯒꯤ ꯃꯦꯟꯇꯦꯅꯦꯟꯁꯀꯤ ꯂꯝꯕꯤꯁꯤꯡꯁꯦ ꯄꯨꯔꯥ ꯃꯄꯨ ꯄꯥꯟꯗꯕꯒꯨꯝꯅ ꯂꯩꯔꯤꯕ ꯃꯁꯤꯗ ꯍꯟꯖꯟ ꯁꯤꯚꯤꯂꯦꯟꯁ ꯆꯪꯗꯅ ꯑꯃ ꯇꯧꯗꯅ ꯒꯚꯔꯅꯔꯗ ꯊꯥꯗꯅ ꯑꯩ ꯏꯁꯥꯃꯛꯁꯤꯅ ꯄ꯭ꯔꯦꯁ ꯔꯣꯠ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯊꯣꯛꯇꯅ ꯂꯩꯀꯥꯏ ꯃꯌꯥꯝꯒ ꯊꯣꯛꯇꯅ ꯈꯕꯔ ꯀꯥꯒꯖꯇ ꯍꯥꯞꯄꯕ ꯏꯚꯟ ꯄ꯭ꯔꯖꯦꯟ MLAꯗ ꯐꯥꯎ ꯐꯣꯟ ꯋꯥꯔꯤ ꯁꯥꯔꯒ ꯅꯨꯃꯤꯠ 10ꯅꯤ ꯃꯇꯨꯡ ꯇꯧꯒꯦ ꯍꯥꯏꯔꯒ ꯐꯣꯟ ꯂꯧꯈꯠꯇꯕ ꯃꯥꯒꯤ ꯋꯥꯀꯔꯁꯤꯡꯗ ꯁꯥꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦꯅ ꯍꯥꯏꯔꯒ ꯂꯩꯕ ꯑꯗꯣ ꯁꯤꯒꯨꯝꯕ MLAꯁꯤꯗ ꯑꯩꯈꯣꯏꯅ ꯁꯄꯣꯔꯠ ꯇꯧꯒꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯣꯇꯥꯗ ꯑꯣꯏꯅ ꯅꯝꯈꯤꯕꯅ ꯍꯦꯟꯅ ꯐꯔꯅꯦꯕ ꯚꯣꯠꯁꯦ ꯑꯗꯣ ꯁꯤꯗꯁꯨ XYZ ex MLAꯅꯤ intending candidateꯅꯤ ꯑꯩ ꯁꯣꯁꯤꯌꯦꯜ ꯋꯥꯀꯔꯅꯤꯅ ꯂꯩꯌꯦꯕ ꯁꯣꯁꯤꯌꯦꯜ ꯋꯥꯀꯔꯁꯤ ꯀꯔꯝꯕ ꯁꯣꯁꯤꯌꯦꯜ ꯋꯥꯀꯔ ꯋꯥꯠ ꯀꯥꯏꯟ ꯑꯣꯐ ꯁꯣꯁꯤꯌꯦꯜ ꯋꯥꯀꯔ ꯑꯩ ꯍꯪꯉꯦ ꯀꯣꯏꯁꯟ ꯅꯣꯏ ꯑꯟꯁꯔ ꯄꯤꯔꯛꯑꯣ ꯑꯩꯈꯣꯏ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯗ ꯚꯣꯠ ꯂꯦꯞꯄꯤꯕꯁꯤꯡ ꯑꯩꯁꯨ intending candidateꯅꯤ ꯐꯔꯦꯕ ꯅꯈꯣꯏꯅ ꯂꯦꯞꯄꯤꯕ ꯚꯣꯠꯁꯤ ꯀꯔꯤꯗ ꯂꯦꯞꯄꯤꯅꯣꯕ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯜ MLAꯅ ꯇꯧꯕꯗ ꯋꯥ ꯍꯥꯏꯗꯤꯁꯤꯅꯗꯤ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ MLAꯁꯤ ꯑꯣꯏꯔꯒꯗꯤ ꯅꯈꯣꯏ ꯃꯊꯛꯇꯁꯨ ꯍꯥꯏꯔꯛꯇꯅꯕ ꯑꯗꯩ ꯀꯥꯔꯤꯕꯗꯨꯅꯁꯨ ꯃꯥꯒꯤ ꯑꯁꯣꯏꯕ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯒꯤꯗꯣ ꯀꯨꯞꯁꯟꯅꯕꯅ ꯑꯗꯨꯗꯤ ꯇꯧꯕ ꯃꯥꯜꯂꯦꯕ
ꯑꯗꯣ ꯄ꯭ꯔꯖꯥ ꯍꯣꯏ ꯅꯣꯏ ꯀꯗꯥꯏꯗꯅꯣ ꯄ꯭ꯔꯖꯥ ꯅꯣꯏꯅ ꯅꯨꯡꯁꯤꯔꯤꯁꯦ ꯄ꯭ꯔꯖꯥ ꯅꯨꯡꯁꯤꯕꯩ ꯅꯠꯇꯦ ꯅꯈꯣꯏꯅ ꯄ꯭ꯔꯖꯥ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯦ ꯅꯁꯥ ꯅꯁꯥꯒꯤ ꯕꯤꯖꯤꯅꯦꯁ ꯅꯁꯥ ꯅꯁꯥꯒꯤ ꯄꯣꯄꯨꯂꯔꯤꯇꯤ ꯅꯁꯥ ꯅꯁꯥꯒꯤ ꯂꯤꯗꯔ ꯑꯣꯏꯅꯤꯡꯕꯒꯤ ꯊꯣꯛꯂꯛꯄꯅꯦꯅ ꯂꯧꯒꯅꯦꯕ ꯑꯉꯥꯎꯕꯅꯤ ꯍꯥꯏꯒꯅꯤꯀꯣ ꯑꯩꯕꯨꯗꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯦ ꯐꯔꯦ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯐꯔꯦ ꯃꯗꯨꯅ ꯊꯤꯡ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯑꯩ ꯏꯁꯥꯁꯨ ꯑꯜꯂꯥ ꯈꯛꯇꯗ ꯊꯥꯖꯕ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯦꯛꯁ ꯋꯥꯏ ꯖꯦꯗ ꯑꯃꯗ ꯅꯣꯟꯖꯕꯁꯨ ꯉꯝꯃꯣꯏ ꯑꯩꯒꯤ ꯆꯠꯂꯤꯕ ꯔꯤꯂꯤꯖꯁ ꯁꯤꯗ ꯑꯗꯨꯝ ꯆꯠꯀꯔꯤ ꯑꯗꯨꯒ ꯑꯜꯂꯥꯒꯤ ꯑꯦꯂꯥꯕꯗ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃꯐꯥꯎ ꯀꯤꯗꯦ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯨꯔꯥꯟ ꯑꯃꯁꯨꯡ ꯍꯗꯤꯁꯁꯤ ꯀꯤ ꯏꯟꯗꯤꯌꯥꯒꯤ ꯂꯣ ꯑꯃꯗꯤ ꯀꯨꯔꯥꯟ ꯑꯃꯁꯨꯡ ꯍꯗꯤꯁꯁꯤ ꯀꯤ ꯁꯤ ꯅꯠꯇꯕꯗ ꯑꯇꯩ ꯀꯩꯁꯨ ꯀꯤꯗꯦꯕ ꯑꯁꯨꯝꯕꯗ ꯂꯥꯜꯂꯨꯔꯗꯤ ꯀꯤꯀꯣ ꯁꯤꯁꯨ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯇꯣꯞꯄ ꯀꯦꯟꯗ꯭ꯔꯁꯤꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯧꯖꯤꯛ ꯗꯤꯕꯂꯞꯃꯦꯟꯒꯤ ꯀꯟꯅ ꯂꯝꯖꯦꯟ ꯇꯥꯟꯅꯔꯤ ꯃꯥꯒꯤ ꯄꯨꯈꯠꯇꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝ ꯂꯥꯛꯄꯗ ꯍꯥꯏꯗꯅ ꯈꯣꯠꯇꯅ ꯑꯗꯨꯗꯒꯤ ꯇꯧꯗꯅ ꯃꯌꯥꯝ ꯇꯧꯔꯤꯑꯕ ꯑꯗꯣ ꯉꯁꯤ ꯀꯔꯤꯒꯤꯅꯣꯕ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯒꯤꯅ ꯑꯗꯨꯒꯨꯝꯕꯒꯤ ꯑꯃꯐꯥꯎ ꯄꯨꯈꯠꯄꯒꯤ ꯋꯥꯐꯝ ꯂꯩꯇꯦꯕ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯁꯥꯕꯁꯤꯡꯁꯦ ꯋꯥꯔꯧꯕꯤꯅꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯣꯏꯗ ꯆꯦꯂꯦꯟꯖꯒꯤ ꯅꯠꯇꯦ ꯅꯣꯏꯁꯨ ꯊꯣꯛꯄꯤꯔꯒ ꯇꯧꯕꯤꯌꯣ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯉꯥꯡꯉꯤꯁꯤꯗ ꯈꯔꯅꯦ ꯈꯖꯤꯛ ꯈꯟꯕꯤꯔꯒ ꯊꯣꯛꯂꯛꯑꯒ ꯅꯈꯣꯏꯁꯨ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯨꯅꯤ ꯍꯧꯖꯤꯛ ꯂꯝꯕꯤꯒꯤ ꯊꯣꯡꯒꯤꯁꯦ ꯑꯩ ꯈꯛꯅ ꯇꯧꯕꯗ ꯇꯥꯗ꯭ꯔꯗꯤ ꯅꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯌꯧꯁꯜꯂꯛꯑꯗꯤ ꯀꯩꯅꯣꯝꯗꯤ ꯈꯟꯒꯅꯤꯗꯅ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯍꯥꯏꯖꯔꯤꯁꯦ ꯃꯁꯤꯗ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏ ꯇꯥꯔꯒꯦꯠ ꯇꯧꯅꯔꯒ ꯑꯇꯣꯞꯄꯗ ꯑꯦꯂꯦꯛꯁꯟ ꯃꯌꯥꯒꯤ ꯑꯩꯈꯣꯏ ꯑꯦꯁꯥꯁꯤꯅꯦꯠ ꯇꯧꯅꯕꯒꯤ ꯈꯣꯠꯅꯕꯒꯤ ꯇꯧꯅꯕꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯅꯈꯣꯏꯒꯤ ꯃꯦꯇꯔꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇꯗꯤ ꯇꯧꯔꯣꯏ ꯑꯩꯒꯤ ꯂꯥꯏꯐꯇꯗꯤ ꯃꯤ ꯑꯃꯒꯤ ꯑꯩ ꯀꯩꯗꯧꯔꯣꯏꯕ ꯑꯗꯣ ꯑꯩꯈꯣꯏ ꯑꯦꯛꯁ ꯑꯦꯝ ꯑꯦꯜ ꯑꯦꯗ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯂꯩꯅꯔꯤꯕꯁꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯇ꯭ꯔꯦꯖꯔꯁꯨ ꯄꯥꯏꯕꯤꯔꯤ ꯃꯁꯤ ꯑꯃꯇꯪ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯇꯁꯦꯡꯅ ꯃꯥꯁꯦ ꯌꯥꯎꯗꯕ ꯑꯣꯏꯔꯗꯤ ꯁꯦꯡꯗꯣꯛꯄꯤꯈ꯭ꯔꯒꯗꯤ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯒꯅꯦꯅ ꯑꯩ ꯈꯜꯂꯤ ꯑꯁꯦꯡꯕꯃꯛꯀꯤ ꯑꯣꯏꯅ ꯅꯠꯇꯕꯤꯗꯗꯤ ꯑꯩꯈꯣꯏꯁꯨ ꯆꯣꯞꯄ ꯌꯥꯎꯔꯦꯕ ꯃꯔꯝꯗꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯁꯨ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯆꯍꯤ ꯇꯥꯝꯃꯅꯤ ꯀꯥꯍꯜꯂꯨꯕꯅꯤꯅ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯁꯨ ꯏꯀꯥꯏꯔꯦꯕ ꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯃꯊꯪꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯑꯇꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛ ꯂꯩꯇꯦ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯂꯝꯕꯤꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯈ꯭ꯔꯤꯁꯤꯒ ꯊꯣꯡꯁꯦ ꯁꯤꯒꯤ ꯊꯣꯡ ꯑꯆꯧꯕ ꯑꯃ ꯑꯩꯈꯣꯏ ꯚꯦꯂꯤ ꯕ꯭ꯔꯤꯖꯀꯤꯁꯦ ꯃꯁꯤ ꯄꯩꯁꯥꯁꯦ ꯊꯣꯡꯁꯤꯗꯒ ꯁꯥꯕꯤꯔꯕ ꯑꯩꯈꯣꯏ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯑꯇꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯄꯥꯔꯁꯣꯅꯦꯜ ꯌꯨꯝ ꯁꯥꯕꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯦꯜ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯅꯔꯦꯕꯜ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯇꯥꯕꯤꯔꯒꯗꯤ ꯃꯁꯤ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯑꯊꯨꯕꯗ ꯁꯥꯕꯤꯌꯨ ꯑꯗꯨꯝ ꯂꯣꯏꯔꯦ ꯑꯩꯒꯤ ꯌꯨꯝ ꯁꯥꯕꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯅꯁꯥꯒꯤ ꯄꯣꯀꯦꯠꯇꯤ ꯁꯥꯎ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯃꯤꯌꯥꯝꯒꯤ ꯂꯥꯛꯈꯤꯕꯁꯦ ꯃꯁꯤ ꯑꯃꯇꯪ ꯏꯟꯁꯄꯦꯛꯁꯟ ꯇꯧꯕꯤꯔꯒ ꯑꯃꯗꯤ ꯅꯍꯥꯛꯅ ꯃꯥꯏꯕꯝꯗ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯕ ꯄꯩꯁꯥꯗꯣ ꯁꯣꯝꯒꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯞꯀꯅꯤꯗꯣ ꯍꯥꯞꯄꯤꯔꯒ ꯑꯊꯨꯕꯗ ꯀꯣꯏꯂꯥꯁ ꯊꯥꯕꯤꯌꯣꯕ ꯈꯦꯂꯥꯈꯣꯡ ꯃꯅꯨꯡꯒꯤ ꯑꯩ ꯊꯥꯗ꯭ꯔꯤꯐꯥꯎ ꯑꯗꯨꯝ ꯂꯣꯟꯒꯅꯤ ꯑꯩ ꯁꯤꯗꯤ प्रजाꯒꯤꯅꯤ ꯃꯤꯌꯥꯝꯒꯤꯅꯦꯅ ꯊꯣꯛꯂꯛꯑꯕ ꯑꯩꯈꯣꯏꯗꯤ ꯃꯤꯌꯥꯝꯒꯤ ꯉꯥꯡꯗꯔ ꯀꯔꯤꯒꯤ ꯉꯥꯡꯒꯅꯤ ꯑꯗꯣ ꯑꯇꯩꯁꯤꯡꯁꯤ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯤꯗꯤ ꯁꯥꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯏꯂꯦꯛꯁꯟꯗ ꯄꯩꯁꯥ ꯄꯥꯏꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯃꯣꯏ ꯄꯩꯁꯥ ꯊꯥꯗꯔꯒ ꯄꯩꯁꯥꯅ ꯄꯥꯕ꯭ꯂꯤꯛ ꯂꯩꯒꯅꯤ ꯂꯂꯣꯟꯒꯅꯤ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯅꯠꯇꯗꯤ ꯑꯩꯗꯤ ꯂꯥꯏꯔꯕ ꯃꯤꯁꯛꯅꯤ ꯑꯩꯗꯤ प्रजाꯒꯤ ꯑꯆꯨꯝꯕꯗꯣ ꯍꯥꯏꯔꯒ प्रजाꯒꯤ ꯐꯝꯐꯝ ꯊꯣꯛꯄꯁꯤꯡꯗꯣ ꯑꯗꯨ ꯇꯥꯛꯑꯒ ꯑꯩꯗꯤ ꯑꯗꯨꯗ ꯑꯩ ꯏꯂꯦꯛꯁꯟ ꯇꯧꯖꯒꯦ ꯍꯥꯏꯕꯅꯤ ꯃꯁꯤꯁꯨ ꯑꯩ ꯃꯌꯥꯝꯗ ꯀ꯭ꯂꯤꯌꯥꯔꯅꯤ ꯑꯩ ꯍꯟꯖꯟ ꯍꯟꯖꯟꯁꯨ ꯏꯂꯦꯛꯁꯟ ꯇꯧꯅꯤ ꯈꯣꯠꯅꯤ ꯐꯣꯟ ꯌꯥꯝ ꯇꯧꯁꯜꯂꯛꯏ ꯆꯥꯛ ꯆꯥꯅꯕꯒꯤ ꯑꯗꯨꯒꯤ ꯑꯁꯤꯒꯤ ꯃꯌꯥꯝ ꯂꯥꯛꯏ ꯑꯗꯣ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯃꯌꯥꯝꯗ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯑꯩ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯤꯗꯣ ꯅꯣ ꯀꯦꯁ ꯐꯣꯔ ꯚꯣꯠ ꯍꯥꯏꯕꯅꯤ ꯅꯨꯡꯁꯤꯕꯤꯕ ꯃꯤꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯗꯕ ꯃꯤꯅ ꯑꯗꯨꯝ ꯀꯩꯗꯧꯕꯤꯌꯨ ꯃꯁꯤ ꯑꯩꯅ ꯆꯦꯟꯖꯦꯁ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯄꯥꯝꯃꯤꯕꯗꯤ ꯗꯤꯕꯂꯞꯃꯦꯟ ꯀꯦꯟꯗ꯭ꯔꯁꯦ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯑꯣꯏꯔꯕꯅꯤꯅ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯁꯦ ꯑꯃꯨꯛꯇꯪꯗꯤ ꯆꯥꯎꯈꯠꯍꯟꯒꯦ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯂꯣꯏꯕ ꯑꯗꯨꯅꯅꯤ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤꯗ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯜꯂꯒ ꯍꯥꯏꯖꯔꯤ ꯏꯔꯩꯆꯥꯁꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗ ꯂꯩꯕ ꯑꯩꯒꯤ ꯚꯤꯂꯦꯖꯔ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯩꯀꯥꯏꯒꯤ ꯏꯄꯥ ꯏꯄꯟꯁꯤꯡ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯜꯂ ꯊꯝꯃꯤ ꯑꯩꯈꯣꯏ ꯂꯝꯕꯤꯒ ꯊꯣꯡꯒꯤꯒꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯁꯦꯝꯗꯕꯤꯗ ꯕꯤꯖꯦꯄꯤꯒꯤ ꯚꯣꯠ ꯈꯣꯝꯕ ꯂꯥꯛꯑꯗꯤ ꯃꯁꯤ ꯕꯣꯏꯀꯣꯠ ꯇꯧꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯏꯔꯩꯆꯥꯁꯤꯡꯗ ꯊꯝꯃꯤ ꯑꯦꯖ ꯑꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯒꯤ ꯊ꯭ꯔꯨꯗꯒꯤꯁꯨ ꯑꯩ ꯊꯝꯖꯔꯤꯑꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯄ꯭ꯔꯖꯥꯅ ꯊꯥꯡꯒꯠꯂꯛꯑꯦ ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯎꯁꯜꯂꯨꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ 2027ꯒꯤ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯤꯖꯦꯄꯤꯒꯤ ꯚꯣꯠꯁꯦ ꯑꯩꯈꯣꯏ ꯕꯣꯏꯀꯣꯠ ꯇꯧꯃꯤꯟꯅꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯇꯨꯡꯁꯨ ꯑꯗꯨꯝ ꯑꯁꯨꯃꯥꯏꯅ ꯇꯧꯔꯛꯈꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯨꯡꯁꯤ ꯐꯪꯉꯣꯏꯑꯕ ꯑꯩꯈꯣꯏꯒꯤ ꯗꯤꯕꯂꯞꯃꯦꯟꯗ ꯁꯣꯊꯒꯅꯦꯕ ꯑꯗꯣ ꯉꯁꯤꯒꯤ ꯑꯩꯅ ꯊꯝꯂꯤꯕꯁꯤꯗ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯝꯒꯅꯤ ꯑꯗꯨꯅ ꯂꯥꯏꯐꯁꯦ ꯉꯁꯤꯗꯤ ꯌꯥꯝꯁꯨ ꯀꯩꯗꯧꯔꯔꯣꯏꯒꯦ ꯁꯥꯡꯅ ꯊꯝꯃꯔꯣꯏꯒꯦ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩꯅ ꯉꯥꯡꯖꯔꯤꯕ ꯍꯥꯏꯖꯔꯤꯕꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯍꯜꯂꯥꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ
ꯑꯖꯥꯝꯕꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯏꯆꯜ ꯏꯆꯦꯁꯤꯡꯁꯤꯅ ꯑꯇꯣꯞꯄꯗ ꯄꯥꯜꯂꯛꯏꯁꯦ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤꯁꯨ ꯑꯁꯣꯏꯕ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯂꯩ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯌꯥꯝ ꯌꯥꯎꯔꯤ ꯑꯩꯈꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯗꯤ ꯏꯆꯦ ꯏꯆꯜꯁꯤꯡꯕꯨ ꯐꯖꯅ ꯊꯝꯕꯤꯗꯕ ꯗꯤꯟ ꯇꯥꯍꯟꯗꯕꯗꯒꯤ ꯉꯁꯤ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯒ ꯃꯩꯇꯩꯗꯁꯨ ꯄꯥꯡꯒꯟꯗꯁꯨꯅꯤ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯂꯩ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯃꯒꯤ ꯃꯊꯛꯇ ꯇꯧꯒꯗꯕ ꯔꯦꯁꯄꯣꯟꯁꯤꯕꯜꯗꯣ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯇꯕꯗꯒꯤ ꯉꯁꯤ ꯁꯨꯃꯥꯏꯅ ꯁꯣꯏꯔꯛꯄꯅꯤ ꯏꯆꯦ ꯏꯆꯟꯁꯤꯡꯁꯤꯅ ꯋꯥꯈꯜ ꯊꯦꯜꯂꯒ ꯑꯇꯣꯞꯄꯗ ꯆꯠꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯂꯩ ꯃꯁꯤ ꯑꯩꯈꯣꯏ ꯊꯤꯗꯣꯛꯃꯤꯟꯅꯁꯤ ꯑꯃꯗꯤ ꯁꯦꯝꯗꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯁꯣꯏ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯃꯗꯤ ꯏꯆꯦ ꯏꯆꯟꯁꯤꯡꯅꯁꯨ ꯋꯥꯈꯜ ꯉꯥꯛꯇꯪ ꯈꯟꯊꯕꯤꯌꯨ ꯐꯠꯇꯕ ꯅꯆꯥ ꯅꯅꯥꯎ ꯂꯩꯀꯥꯏꯗꯣ ꯑꯗꯨꯗꯤꯅꯦ ꯆꯦꯟꯕ ꯌꯥꯔꯣꯏꯗ ꯃꯤꯒꯤ ꯃꯤꯔꯝꯗꯨꯗ ꯅꯪꯕꯨ ꯍꯥꯠꯂꯝꯃꯦ ꯅꯠꯇ꯭ꯔꯒ ꯅꯪꯕꯨ ꯐꯨꯔꯦ ꯍꯥꯏꯕꯗꯅꯦ ꯑꯩꯈꯣꯏꯗꯒꯤ ꯂꯥꯛꯄ ꯃꯇꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯒꯅꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯅꯤ ꯑꯩꯅ ꯃꯌꯥꯡꯁꯤꯡꯕꯨ ꯇꯥꯊꯤꯕꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯁꯤꯗꯤ ꯂꯣꯜꯂꯤꯁꯨ ꯈꯪꯗꯕ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖꯁꯤ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯅꯤ ꯃꯤꯒꯤꯗꯤ ꯂꯣꯟ ꯃꯔꯤ ꯃꯉꯥ ꯈꯪꯕꯅꯤ ꯃꯣꯏꯗꯤ ꯕꯪꯒꯥꯂꯤꯁꯨ ꯈꯪꯉꯤ ꯃꯅꯤꯄꯨꯔꯁꯨ ꯈꯪꯉꯤ ꯑꯁꯥꯃꯤꯁꯁꯨ ꯈꯪꯉꯤ ꯍꯤꯟꯗꯤꯁꯨ ꯈꯪꯉꯤ ꯃꯣꯏꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅꯨꯄꯤꯁꯤꯡꯗꯤ ꯑꯗꯨꯒꯤ ꯇꯦꯂꯦꯟꯗꯨꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯄꯪ ꯄꯪꯅꯗꯅ ꯑꯗꯨ ꯆꯠꯂꯨꯕ ꯃꯇꯝꯗ ꯑꯉꯥꯎꯕ ꯇꯥꯒꯅꯤ ꯑꯃꯗꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯑꯩ ꯊꯝꯖꯔꯤ ꯕ꯭ꯔꯣ ꯄꯨꯜꯂꯤꯕ ꯀꯥꯡꯕꯨꯗꯨꯗꯤ ꯀꯩ ꯇꯧꯔꯦ ꯀꯩ ꯍꯥꯏꯅꯣ ꯅꯪꯒꯤꯗꯣ ꯖꯦꯛ ꯔꯥꯏꯗꯔ ꯁꯔꯃ ꯕ꯭ꯔꯣ ꯄꯨꯜꯂꯤꯕ ꯀꯥꯡꯕꯨꯗꯨꯗꯤ ꯀꯩ ꯇꯧꯗꯔꯦ ꯀꯩ ꯍꯥꯏꯅꯣ ꯑꯗꯨꯏꯗꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯀꯣ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯉꯁꯤꯒꯤꯗꯤꯀꯣ ꯑꯩ ꯉꯥꯛꯇꯪ ꯂꯧꯖꯒꯦ ꯀꯃꯦꯟꯗ ꯃꯌꯥꯝꯗ ꯀꯩꯀꯩ ꯍꯥꯏꯕꯤꯔꯛꯄꯁꯤꯡꯗ ꯑꯩ ꯑꯗꯨꯝ ꯌꯦꯡꯖꯔꯛꯀꯦ ꯍꯥꯏꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯒꯤ ꯃꯇꯥꯡꯁꯤ ꯃꯌꯥꯝ ꯄ꯭ꯔꯖꯥꯗ ꯑꯩꯅ ꯐꯖꯅ ꯃꯃꯥꯡꯗꯁꯨ ꯊꯝꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯁꯤꯗ ꯑꯗꯨꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯨꯋꯥ ꯌꯥꯎꯃꯤꯟꯅꯁꯤ ꯏꯅꯦ ꯑꯩꯒꯤꯁꯨ ꯌꯥꯎꯕꯤꯌꯣ ꯅꯈꯣꯏ ꯃꯌꯥꯝꯒꯤꯁꯨ ꯑꯩ ꯌꯥꯎꯖꯒꯦ ꯑꯐꯕ ꯇꯧꯁꯤ ꯑꯆꯨꯝꯕ ꯇꯧꯁꯤ ꯐꯠꯇꯕ ꯂꯝꯕꯤ ꯀꯌꯥ ꯆꯠꯂꯨꯔꯕꯁꯨ ꯆꯦꯟꯖ ꯇꯧꯊꯣꯛꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯌꯥꯎꯔꯁꯨ ꯇꯥꯛꯄꯤꯌꯨ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯀꯔꯦꯝꯅꯕ ꯀꯊꯥꯏꯅꯕ ꯑꯗꯒꯤ ꯀꯃꯦꯟꯗ ꯑꯗꯨ ꯅꯈꯣꯏ ꯀꯃꯦꯟꯗꯣ ꯆꯥꯝꯃ ꯃꯤ ꯂꯤꯁꯤꯡ ꯑꯅꯤꯅ ꯑꯍꯨꯝꯅ ꯂꯥꯏꯛ ꯅꯝꯃꯛꯄꯗ ꯃꯤ ꯑꯅꯤ ꯑꯍꯨꯝꯗꯣ ꯑꯩ ꯆꯣꯀ꯭ꯔꯥꯒꯨꯝꯕꯅꯤ ꯑꯗꯣ ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯛꯏꯕ ꯅꯈꯣꯏꯁꯨ ꯄꯤꯔꯛꯇ꯭ꯔꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯁꯤꯡꯗꯨꯅ ꯑꯃꯨꯛ ꯌꯦꯜꯂꯣꯏ ꯑꯗꯨꯅ ꯃꯊꯧ ꯇꯧꯍꯟꯕꯒ ꯆꯞ ꯃꯥꯟꯅꯩ ꯔꯝꯖꯥꯟꯅꯤ ꯒꯨꯅꯥꯗꯒꯤ ꯂꯥꯞꯊꯣꯛꯁꯤ ꯑꯆꯨꯝꯕꯈꯛ ꯑꯁꯦꯡꯕꯈꯛ ꯍꯥꯏꯁꯤ ꯅꯠꯇꯕꯗ ꯑꯩꯈꯣꯏ ꯀꯥꯟꯅꯗꯕꯗ ꯈꯨꯠ ꯃꯔꯦꯡ ꯆꯠꯂꯒ ꯅꯝꯃꯣꯏꯁꯤ ꯑꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯊꯨꯕꯗ ꯑꯩ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯥꯏꯖꯔꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯏꯔꯩꯆꯥꯁꯤꯡ ꯑꯗꯒꯤ ꯌꯥꯋꯣꯜꯂꯣꯏꯁꯤꯡ ꯄꯥꯔꯇꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯦꯡꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯒꯤ 4 crore something ꯊꯣꯡꯒꯤ ꯂꯧꯊꯣꯛꯈꯤꯕ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯃꯃꯥꯡꯒꯤꯗ ꯂꯩꯔꯕꯅꯤ ꯃꯤꯗꯤꯌꯥꯗ ꯀꯩꯗ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯗꯁꯨ ꯂꯩꯔꯕꯅꯤ ꯃꯁꯤꯒꯤꯁꯤ ꯑꯃꯨꯛꯇꯪ ꯍꯥꯏꯔꯤꯕ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯍꯥꯏꯔꯤꯕ ꯃꯔꯤ ꯂꯩꯅꯕ ꯑꯆꯧ ꯑꯁꯥꯡꯁꯤꯡꯁꯤ ꯑꯃꯨꯛꯇꯪ ꯋꯥꯔꯅꯤꯡ ꯃꯆꯥ ꯑꯃꯇ ꯅꯠꯇ꯭ꯔꯒꯅ ꯃꯗꯨꯒꯤ ꯄꯥꯔꯇꯤꯒꯤ ꯑꯣꯏꯕꯗꯒꯤꯁꯨ ꯆꯦꯔꯣꯜ ꯑꯃꯇꯪ ꯊꯣꯛꯄꯤꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯑꯦꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟ ꯍꯥꯏꯇꯥꯔꯦ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯅꯁꯨ ꯑꯃꯨꯛꯇꯪ ꯃꯁꯤꯒꯤꯁꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯨꯒ ꯍꯝꯕꯜ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯄꯥꯕꯨꯡ ꯁꯤꯑꯦꯝ ꯍꯤꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯑꯃꯨꯛꯇꯪ ꯃꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯒꯅꯤ ꯀꯩꯒꯨꯝꯕ ꯏꯂꯦꯛꯁꯟ ꯃꯃꯥꯡꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯊꯣꯡꯁꯤ ꯁꯥꯕꯤꯗ꯭ꯔꯕ ꯑꯗꯨꯒ ꯂꯝꯕꯤꯁꯤ ꯁꯦꯝꯕꯤꯗ꯭ꯔꯕ ꯕꯤꯖꯦꯄꯤ ꯑꯩꯈꯣꯏ ꯑꯁꯣꯝꯗꯒꯗꯤ ꯕꯤꯖꯦꯄꯤꯁꯤ ꯚꯣꯠ ꯈꯣꯝꯕ ꯆꯪꯕꯤꯔꯛꯇꯕꯅ ꯍꯦꯟꯅ ꯐꯒꯅꯤꯅ ꯑꯩ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ